अहानबद मणिपुर टॉप चैनल की मैकेजी मरुब पाव मैम थमजरी तिहलका की ऑपरेशन हिलटॉपना मणिपुर पोस्टिंग तरंब AR चथब करप्शन की अरुणब सबक फाक्तोरखरे डिपार्टमेंटल इंक्वायरी चथनब ऑर्डर तौखरे कर्नल सुनील कुकीसिन ड्रग कार्टेल चथब लुपा करोड़ लिसिंग हुमद्रा की ड्रग कारबार मसा की इनकम सनदन लन थुम लेप्सलिब AR की ऑफिसर क्या चेनरब है दिल्ली बेस तब तिहलका मैगजीन चथब ऑपरेशन हिलटॉप है मिथोनब स्टिंग ऑपरेशन असम राइफल्स डिपुटेशन लाखिब लानमी की ऑफिसर मणिपुर पोस्टिंग चलुरगा मयूम हलक यामलब सेंफम लन थुम क्या लेप्सनबगी मतौ क्रम सेल पाइबनो हाइबा अदु सबक फाख्रे सदखिब ऑपरेशन हिलटॉप असम राइफल्स की DG दगी हौरगा मखाताबु ऑफिशियल क्या फाव चाउना करप्शन चथब वीडियो नमदुना लेबाक सिनब थुंगना पुथोरखरे असम राइफल्स की ऑफिसर क्या की मरक्तगी मसागी इनकम सनदना लनथुम क्या लेप्सन मंगमलिबासी चिनकोकी नार्को टेररिस्ट ड्रग कार्टेल सिंगी लुपा करोड़ लिसिंग हुमद्रा हेनबगी ड्रग कारबार सिगा मरी लैनरंब याय हैना तिहलका न फोंदोक्ली लेबा असिगी ख्वाइदिगी लीरबा पैरामिलिटेंट फोर्स असिगी ऑफिसर सिंगना यामलब लनथुम क्या लेप्सलिबासी मतौ क्रमना पाइरिबनो हाइबदु कुपना थिजिनबा मथौ तारि तिहलका की मैकेजी कुमजा इंग लिसिंग अनिगे मंगादा सेन कुकी नार्को टेररिस्ट हाइना ngasi खंगनरिबा कुकी मिलिटेंट सिंगा मतम अदुदा सिक्योरिटी फोर्स दा नोंमै मरु अमा फावबा काबलखिदबा कांगबु सिगा असम राइफल्स न करिगी सु तौनखिबनो सु असि कुकी सिंगी ड्रग की कारबार सिग मरी लेनब मणिपुर के असम राइफल्स कैम्प लेबा सिंगी अकोइबदा पाक चाउना पोपी थारिब मफमसिंग असिगी मपु असेंग कनानो हाइबदु असम राइफल्स की जनरल PC नायरना मथंगी इंटरव्यू अमदा पाखुम पीब मथौ तारे हाइदि अमरोमदा तिहलकाना असम राइफल्स की ऑफिसर कया करप्शन सेनरे हाइन स्टिंग वीडियो अमा थादोरकपदगी शिलोंग दलिबा असम राइफल्स हेडक्वार्टर दगी हिरामसिद थिजिनना ऑर्डर तौखरे असम राइफल्स की वांग लेफ्टिनेंट कर्नल सुनील रावत फोंदोरकपद सेल लौरगा कॉन्ट्रैक्ट वर्क पीरंबगा मरी लेना थादोरखिबा तिहलका की वीडियो की मतंगदा डिपार्टमेंटल इंक्वायरी से थनब ऑर्डर तौखरे हाना असम राइफल्स जवान ओइरंबदगी कोना कॉन्ट्रैक्टर ओइरखिबा CK मैथ्यू हाइबा मना लुसिंगदुना असम राइफल्स की ऑफिसर सिंगी मथकता स्टिंग ऑपरेशन असी चथरखिबने ऑपरेशन असिदा असम राइफल्स की ऑफिसर क्या सेल लौबगी मिनिट 15 की वीडियो अमा थादोरकपा यामना लुमना लवी मसिना असम राइफल्स की मिंग थिनिंगाय ओइबना तिहलकादा मखोइना लौबा ओरिजिनल फुटेज अदु पिरक्तुना सेनब ऑफिसर सिंगी मथकता एक्शन लौनबा खनख्रे हाइदेनसु पाउसदा मखाताना पाली अतोप पाव मदना अफस्पा की मतंगना मिसंग मिखाई नाय हाइदुना कुकी NP न वकतख्रे कुकी ट्राइब की अपुन में एपेक्स बॉडी अमा ओइरिब कुकी NP मणिपुर न लमदम सिगी सिंगी डिस्ट्रिक्ट सिंग था तरुक मखातना आर्म फोर्सेस स्पेशल पावर एक्ट अफस्पा 1958 थमजन की बदा पेनब फोंदोखरे हिरामसिगी मतंगदा लमदम सिद खुंदारिब फुरुप सिंगदा मिसंग मिखाई नायब थबक सथबिगनो हाइना सेंट्रल गवर्नमेंट ता कुकी NP न वकतख्रे हौकिबा युम सगैसा नुमिता कुकी NP मणिपुर की मैकेदिगी थादोरखिबा प्रेस स्टेटमेंट अमदा लमदम सिगी सिंगी डिस्ट्रिक्ट सिंग था तरुक मखातन अफस्पा थमजन की मरी लेनबा अथॉरिटी की मिसंग मिखाई नायबा थावों अमने मारू ओइना हाइरिबा थावों सिना कुकी जौ मियांगी मफमदा अतमनना चथबा इनजस्टिस की थावों अमने लोइनना स्टेट असिगी तंपाकी मफम सिंग हौजी लो एंड ऑर्डर कोलैप्स तादुना लेरिबने अदुबा हाइरिबा मफम सिंग असिदा आर्म फोर्सेस स्पेशल पावर एक्ट अफस्पा 1958 थमदबसिना ताकपदी स्टेट असिदा मिसंग मिखाई नायना शासन तौरे है ताकने लेबा की कॉन्स्टिट्यूशन पीरिबा माइनॉरिटी सिंगी हक निंगथिना ngak senbaga loidana lairiba principle of equality amasum justice asi state lengana violate tauba thawong amani hainasu state laingak kuki NP ki makedigi moral sirakti hiramasigi matana central government ai bisirol pisinno bokat khibane hari Manipur top channel ki makedigi maroibi ipausing mayam thamjari ahanbada Manipur nupi singdagi oiba drug addiction center ani dagi hena leitabana treatment khudongsa daba mayuknari utam involving the women's youth drug community planning and monitoring of services haibisida nomi oiba khana nainabagi thoramama Nirvana Foundation amadi India HIV/AIDS Alliance New Delhi na sindra pangtokre North AOC da leiba hotel Imphal ki Sangai Hall na pangtok pathauram aduda Manipur SMCS ki
Project Director Hobam Rosita, IAS Social Welfare Department ki Director Ngangom Uttam, MCS Second Battalions Manipur Rifles ki Commandant Victoria Yengkom, MPS SBE HCPE State Nodal Officer Rajkumari Rosi Masum, India HIBH Alliance New Delhi ki Senior Advisor Kunal Shikharna Saryaki, Tauramaduga Mari Lena Social Welfare Department ki Director Ngangom Uttam Nahai, Manipur Nupi Singti Drug Addiction Center Anidagi Hena Electric, Machine Maram Oiduna Treatment over the Kudung Sadabakaya Mayunari, Center Anida Mio Kuntra Kaktana Treatment of YBC, Manipur House Oidiba Pipa Masidadi, Sanada Bahabatu Ori, Private Oina, Hangduna Ladiba, Drug Addiction Centers in Manipur Langaki, Makata Register Town of a Guideline Tokre, Masida Ingadaba Minimum Standard of Care and Services Hainatolaga, Quality Labor Treatment Service Pina Bohonari, Nakalamarum the Mapam Zadana Pok with an eye Angang Sing, me later Mapam Sika Tamlamaka Marum Tinari, Masiguma Taudo it hooked up a social welfare department at Ragana, District Kudimaki District Self Protection Limit the cushion of ye. Anga the cushion Ramba Matamda, Mama Mapa Kana no Hiva Kangway Adobo, Kanglon Gimatung ina, Pauxiation Kangani, Madugi Matung Anga Mama Mapa Suna Amuk, Lokshin Giharabadi, Tani Gimanung Lokshin Gatabani. Thani Hinduki Vatarabati Angang the Tungi Punsiam Sim Nava, Masapok Sadaba Mioishin the Piduna Lehenki Yaki, Amaramda, Nirvana Foundation Gi Secretary Sorokabam, Sobanan Hai, Manipur the Ladyba, Nishaga Sagona Duna Hingdivana Pisangi, Service Tauduna, Nirvana Foundation Amati Manipur AIDS Control Society na, Makogitamal English and Nigataragi, Service Piduna Lapi, no piecing the Piva Service Adugumna, Mataukram no piecing the Su. No passing the Piva service Adugum Namatokram Nanopishing the Su service Pibi Yabagi Habado, Nasigi Kanana Navasida Putoktuna, Tangarib Awabasing Dukangan Ki, Haidiana, Paus the Makatana Fundorakli Atopaumna, Haynumidang Pungnipan Tabada, Habidang Sinumidang, Kutamaira Paidano Kungzang Siminasi, Kokomi. Indian Army Sip General Upendra Dubedibu Yaning the Bapungdoktuna. Sinumidang Pungnipan Taba Matam Miyam Kutta Maira Paidano Kongzang Sanction Minanava, Kokomin Pauzelakli. Army Sip Asiga Akanana Unabada Manipur Sanglaki Haiba, Mitop Singasi, Kulai Pipanati, Myanmargi Irang Namara Moiduna Sanglak Pamisamni, Manipur Irangasi Aran Masamsin Sajin Mawari Natwan Baniamadi, Koki Singna drone bombing Amadi, Michal Sizanaki Lati, Haikipa Labak Tibaniana, Kokomi Coordinator T.S. Somerendrona Fundorakli. Lampel Labor Kokomigi Sanglena Pangtupa Paugi Mipamda, Somerendron High, politician Naman High with the Fawda, Haman Boapam Oigada Boapam Sing Leva Shibu, Nakshin with Asabut Haudang Lauriba, Mr. Aman Hirak Pasimang, Home Ministry, Defense Ministry, Gimarak the Lautuna, Satrakpa Poram Nihabida, Haman Batolaki, Mana Makata Manipuri Tuan Mapam Sing the cookie. Kulai Pai Bising drone bombing Amadi, Mapangal Kanma Michal Kya Kapsinduna, Asiana Nankre have a walk on Manipur DGP Amadi, Security Advisor na Fongdoki Balekravani. Haribuapa Masi, Army Sip General Upendra, Debedina, Aran Basamjan Sajan Buapamni, Hiraglava Powda, Manipur Langak, DGP Amadi, Security Advisor na, Pakumpi Tribakarigino, Tumin election Matokranki. Manipur Toklibi Irangasi, United Nations. Pukhatpam Tokte Haina, General Dubedina Fundoki Basina, Indiana, Manipur Tugaina Bokonari Haina, Pukhalapu Apam Sindagi, Natok Sahonaba, Hotnarakpanilawi, General Dubedi Wapam Singasima Mangnaso Assam Rifleski DG Ramba, Lieutenant General PC Nayaramasum, Lieutenant General R. Roy Aninasuk Fundoki Palekre. Wapam Masina Maram Warag Manipur Bumaset Maset Tona Tugainaba, Indiana, Huki Kulai Pibasing Season Araga Proxy War Satarapani Habasi, no monomic action of it. Army Sip Asigi Samson Sajan Wapam Singasigi Mayokta, Haying Satagado Kongzanga Sida, Stop India Proxy War against Maite, Stop India's policy of obliterating Maite, Stop Divide and Rule policy, Go Back Central Security Force. We will defend our motherland. General Dubedi down have a collapsing lounge Hainsu, Gokomigi coordinator Sinamakatana Fondorakli Atopapa Omana
Nomai kapsilambi mayok to wakat mi pham satakhe. Lamdam asigi maming lairaba aiba RK Sitalzaki yumda sakangdaba singna nomai kapsilambi thawong yaning daba phongok tuna wakat mi pham satakhe. Laikhidraba aiba sigi yumgi thonggalda ngasi kaisam thong top lairak amadi hodam lairak ki apunba maira pai bisingna satakhiba wakat mi phamda saruk yakhibi kaisam thong lairak ki maira pai bi secretary haisnam samesori na phongdokhibda haukiba September 19 gi ahing nongyai matung minute yankairom tabda sakangdaba singna aiba sigi yumda nomai kapsinduna yumgi geta nomai maru kya panbegi mafam sing lairi yaningdaba Hana lairabasu wari sanabi yaba ngaktani mi kungna taba yumlakta nomai kapsilaktuna aki tuzungba pawan bagi thawong si yaningdi tungda sigumba thawong sing asi amung hana sathabiga noiki loinana ngasi gi wakat mi pamadura yumlakta nomai kapsinba yaningdi yumda nomai kapsinduna aki tuzungba pibiga no haina thapa placard kya su sizinaki makha satharak poina to papawmna lu nan ba khunai amagi damak thawdang lomina basangi kemsan Sorok Noren Iba Matik Sadrabani Haina Mingthon ba Isai Mayek Lairik Nungsibi Lakoi Pat Aigi Haina Mingthon ba Ese Lairik Amadi Nungsi Sambal Haina Mingthon ba Saireng Lairik Asik Phongkre Nityai Suthekta Liba Directorate of Information and Public Relations DIPR gi auditorium nang si pangthokiba Lairik Phongbagi thorom na athopa mithunglen oina mahut minister Yumnam Khemsa na phongdokibada Lunan bano khunai amagi damak punamakna thawdang lomina basangi aikhoi khudingmakna isagi thawdang khanglaba khaktada khunai si lunan mangamani amot akai sengdokna ba tha amada supnadagi lupa chani rawbudadi pining daba mioi masingami adobo phajaba phizol setuna atang magari da laglaga torel torban da amot akai haidok lama kya haujuk khudingmakna khanglaba ngaktane ki mana makha tara dun haikibada home department gi kusam naduna khurambal kaithel yauna marueba mafamsingda amor akai sai dana ba thabak paikhatna ba mari lena ba department gi maikedi gi mifam kyara pangthok pus lekhe adobu state asigi oidi ba phiba masina security forcing hidamasida thoina miyeng changsan ngam dabane mafam sadana amor akai sai dana ba akanma section thorang lokhatna ba mari lena ba singi maikedi gi su hotnari miyamna su wakhal ta ba sangyaki DM University की faculty Dr. Sarachandra Longjombana Thoramapu Mahut की additional secretary Karam Bono amadi Mahut की hana director oiramba Nepram Git Kumana akhanaba mithung sing oidana pangthukiba thoramadura towan tungan bamiyoi kya saruk yakhi sorok Noren gi ngasi phongki bilairik ahum aduki maramda Manipur University की association professor Dr. Wawengmam Kumari Sanuno Wangang Kiensu Paus na makata na phongdorakli ato pa pawamana Manipur lenga na kuki theory sing bukari gi laksin mangamdri banok kanglai pa ki mairag editorial mem na thamjari Manipur thukwaina ba Manipur miyam na nongmai sindon onsindon hauji misam miyam hatpagi thapak leptana satharakli basi Manipur gi chief minister N Berena terrorist ne hana lakhokraba Koki militant sing asinani haibisi tasing na khangle adobo Manipur miyam amadi Manipur lenga ki aphong ba yekna ba oiraba koki militant sing asibu Manipur lenga na hausuk phawba laksin mangamdana leidi bis karigino lenga asina koki militant sing gi maphamda kok nonduna leibit manbegi phibam si leibak miyam na aduki matik penadri Manipur gi law and order ngak pa haibisi Manipur lenga ki amata ngairaba mathaudangi Lenga na law and order ngak ngamdaduna Manipur si mihat pung onthok patarabadi lenga ki mathakta lebak miyam na asawa penabi ki ihau khongjang ama susoi soidana haurakani haibisi lenga mapu oiribis minister na khangna thabak pangthokpa miyam na pamnai Manipur lenga ki makhari state security forcing matik sana lairi state security forcing asina khulai paiba kuki militants khujokra asi phawba thengnana ba Manipur lenga na hotna da ba haibisi yamna lali lenga ki khwaidi ki asauba asoiba amana barat lenga na Manipur thajilakliba central force lising khumfuro masi Manipur gi law and order ngak senbada mathau pangthok hanba ngamda basini Manipur thajilakliba central force ngasigi manungda koki militant singi misang sangduna miyam gi mathakta landa gi thabak sathai haibadagi miyam na penda ba kya masuk yauribani masina mari leinana Masiga mari leinana paramilitary force ama oiriba Assam Rifles asi laukthokko haiduna Manipur miyam gi kholaw ama tattana lauduna laklibani
Maram aduna Manipur hauzik lairiba Central Forcing niyam sumna ngak sienbigi mathaudang adu sapsana lohonanaba Manipur lengangna hotnaba ngamdriba asi yamna lali Bharat lengana Manipur hauzik thokliba kangluki irang sigi matangda lokatphom tokpa thaudang adu sapsana laudana lairi Thaudang lobgi muhutta kumai yengbugum yengduna laithoi haibada haimamba thokloi Amaromda Chief Minister N Berendegi horaga Maite Minister amadi MLA singnasu Bharat ki Prime Minister Narendra Modi na hauzik phawba Manipur gi tha 13 helaba kangluk irang sida miyeng amata sangbidribu wafam ama phawba kangthoktribasi kari maramgi no haijaba ngamdana lairi kayagi matik tona lengak sasan tawbagi haibadu center gi lusingbasingi yaka yenglaga Manipur gi lengak sasan tawbana Koki theory sing asina Manipur miyambu irai laina asibagi khayat tahanba ngambani haibasi haifam thui hauji koki theory sing Manipur maset thukai pa pamni separate administration gi dabi tawduna makhoi gi dabi asi phangnabagi damak malem gi leibak khiyada misang khombagi thabak satharakli oiriba phiba masida Manipur lengakna Manipur gi apun saktam kaidana ba Manipur thugaina ba honariba aphong bu yekna ba oiriba koki militant sing Manipur gi laimai digi takthok pangamdriba si khwai digi asoba asweba mani Manipur gi Chief Minister N Berenasi Maribak ningba mathauna liba mitai laimigi asengba mapari haina launaribani adobu thauna phaba Chief Minister N Berena koki militant sing Manipur gi laimai digi takthok pangamdre koki militant sing saramba bunker sing security personnel sing na sidok labasu thangnaba mikupta mathang sagalakpada Manipur lengana khangna karigumba ain gueba thaba amata lokot pangamdana leide oiriba phibam asidari koki militant singi marumda saingak oiduna Bharat lengak ke asoba force ama leirabra haibasi Manipur miyamna singnaba am oiri masi khangna Manipur gi Chief Minister na sutumina laisilaga pham konduna leirabra haibasi miyamna phongna ngangnarakle maduna Manipur gi Chief Minister na Maribak Manipur kaipi yaroi lengak na thengnariba lalasi Manipur thugaina ba siliba kangbu singani haijarabasu aphong mo yeknaba oiriba koki militant singna karigumba amata tawba ngamdre haibadudi oiriba phiba masina phongna taksare habiyari madura Chief Minister N Beren mathauna fajaba Maribak ningba Manipur gi apunba saktam thugaiba yaroi haiba hanagi Chief Minister gi thauna lingjena da hojiksu adumak lebiyu loinana makha thaba minister amadi MLA sing tasin khomjinduna Manipur miyam kusamna duna Manipur thugaina ba honariba yekna ba koki militant sing asi takthona ba lafam thokpa thaudang adu mayek sena launa ba honasi madu natana maming tagi oina lengak sasan tawba taragadi leibak miyamna aduki matik pienda ba haibadu oiragani habisi lengak mapuna khangpham thu heba kanglai paki mairag editorial miyam special content oina miyamna thamjari aduga hauji ko inati miyam paus matang sai lusinjarage amsum mayam puna no update ngamini channel sigi makedi ki thamjari